Thoubal Dasu National Immunization Day IPPI 2026 Ngarang Houdokhre Laibagasi Mafam Sinba Thungmada Pangthokiba National Immunization Day IPPI 2026 ki thoram Thoubal District ki oinasu National Health Mission ki makhada District Health Society Thoubal amasung District Family Welfare Office ani punna sinminaduna ngasidagi Deputy Commissioner Thoubal Yumnam Robita IAS na Thoubal Wangotaba CMO Complex Talaiba UPHC da Houdokhre. Let the victory over polio continue with 2 drops of life. Haiba pandamda thasi kuntra fawba chathagadaba pokpadagi chahi manga fawda laiba angang simbu polio hidak pithaknabagi campaign adu haudokladuna DC Thoubal Yumnam Robita IAS na phongdorkibada ngasigi immunization program asi yamna maru oi maramdi leina amapu ngakhoke hairagadi matam chana immunization tawdaba yade matam chana immunization taw Biragadi Tungda Narakada Basingdagi Ngakthopangangani Hairaduna Mama Mapa Singasu Angang Singbu Matam Chana Immunization Tautopiu Haiki Thoubal District ki oina polio hidak pithaknaba pandam thamliba apunba angang masing asi lising kunithoini handak chahi ki campaign asi mai pakna changsinanaba amadi angang sing hidak pithaknaba thamliba pandam asi fangnaba gidamak district asi ki oina punna polio booth chamaga marfu mathoi hangdoktuna thamle amadi team chamri ga taramari khaidoktuna polio hidak pithakpagi thabak junction gani hairi ngasigi National Immunization Day haudokpagi thauramatuda Chief Medical Officer Thoubal Dr. KC Luwang District Family Welfare Officer Thoubal Dr. Kumukcham Trustee District Health Society Thoubal gi Program Manager CH Basanta amadi atai official staff kayasu sargyaki She is very important kay any disease samabu akoy na ngakthokse hai di immunization je tawtayati adoi juna matam chana immunization tawbiraga ek pokpadagi na sahi koi different stages of immunization do matam chana tawbiragadi tungdagi akoy na tawwa dagi di rongti daw mayam dagi akoy sina ngakthokpa ngami adoi juna request to all the parents is akoy angang singde phasana immunization tawpiu ado matam chana akoy gi da polio da pithakwa oiro natraga da akoy any immunization da kapi ho matam chana taw natina boot day 28 sida boot day hoyaga hayenga house to house lanta aduga house na bu house to house paga loina na akoy nga siga ngarang kada pitho dire ba ngang mayam do adu mayam do thiraga pitho aga Pitha aga akoy andaki kano se polio sida 100% under 5 hai zero dagi na he pokpadagi na dahi manga go sulu go gas manga go kano naksala pangang go under 5 hai bele ba adugi angang na di dogi naraga kano maya pula polio 2 drop se pithak pagi pandang da janjan jaba kano ni program ni akoy ki sini program sida koi na cover ko dori wasi 181 boot na duga samri 181 boot sidagi amu chamri ga taramari tim khaido aga angang lising kulhum doro like angang sije loido pithapagi pandam ga jangsan jabab sigi polio gi program sini koi gi Thoubal district